ꯁꯣꯝꯒꯤ ꯀꯦꯁꯇ ꯁꯤꯁꯦ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯈꯥꯒꯤꯁꯦ ꯁ꯭ꯇꯤꯆ ꯇꯧꯔꯒ ꯃꯊꯛ ꯋꯥꯏꯒꯤ ꯍꯦꯛ ꯑꯞꯄꯔ ꯀꯣꯔꯅꯔꯁꯤꯗ ꯍꯣꯜ ꯃꯦꯟꯇꯦꯟ ꯇꯧꯔ ꯊꯝꯒꯗꯕꯅꯦꯕꯀꯣ ꯕꯠ ꯑꯗꯨꯒꯤꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗ ꯃꯈꯨꯟꯁꯦ ꯌꯥꯝꯅ ꯃꯅꯨꯡꯂꯣꯝ ꯆꯪꯁꯤꯟꯕ ꯑꯗꯨꯅ ꯑꯅꯧꯕ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯄꯥꯝꯕꯒꯤ ꯑꯗꯨꯗ ꯁꯦꯝꯃꯦ ꯑꯗꯨꯗ ꯔꯥꯎꯟ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯪ ꯑꯃ ꯁꯨꯝ ꯂꯦꯡꯉ ꯊꯝꯃꯦ ꯁꯅꯥ ꯁꯤꯖꯟꯕꯩ ꯇꯥꯏꯞꯇꯅꯤ ꯑꯗꯨꯒ ꯁꯣꯝ ꯃꯅꯨꯡꯂꯣꯝꯒꯤ ꯍꯥꯟꯅ ꯆꯥꯎꯊꯣꯛꯑꯝꯕ ꯍꯣꯜꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯠꯇ ꯉꯥꯏꯔꯕꯅꯤꯅ ꯈꯤꯇꯪ ꯏ ꯗ꯭ꯔꯣꯞ ꯑꯃꯅꯤ ꯃꯆꯥ ꯃꯆꯥ ꯊꯣꯛꯏ ꯃꯥꯂꯦ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯅꯤ ꯅꯥꯕꯗꯤ ꯈꯔ ꯍꯥꯏꯗꯤ ꯈꯔꯗꯤ ꯅꯥꯒꯅꯤ ꯅꯠꯇ꯭ꯔꯥ ꯀꯩꯁꯨ ꯌꯥꯝ ꯅꯥꯔꯣꯏꯗ ꯍꯥꯏꯗꯤ ꯕꯦꯛ ꯁꯥꯏꯗꯇ ꯌꯦꯡꯕꯗꯁꯨ ꯄꯨꯔꯥ ꯐꯖꯅ ꯐꯣꯠꯆꯜꯂꯦ ꯁꯣꯝꯒꯤꯁꯨ ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯐꯣꯠꯂꯦ ꯂꯪ ꯌꯥꯎꯔꯤꯕꯒꯤ ꯑꯀꯨꯠꯄ ꯑꯇꯣꯡꯕꯒ ꯂꯩꯕ ꯃꯥꯟꯕꯅꯤ ꯁꯤ ꯂꯪ ꯁꯛꯈ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯁꯤꯠ ꯅꯥꯟꯒꯅꯤ ꯑꯗꯨꯝ ꯍꯧꯔꯛꯄꯗ ꯑꯗꯨꯝ 1-2 months ꯃꯨꯛꯇꯤ ꯐꯣꯠꯄ ꯃꯃꯤ ꯑꯃ ꯎꯕ ꯃꯥꯟꯒꯅꯤ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯠ ꯅꯥꯟꯒꯅꯤ ꯁꯣꯝꯗꯁꯨ ꯍꯥꯟꯅꯒꯤ ꯍꯣꯜ ꯂꯩꯕꯁꯦ ꯃꯅꯨꯡ ꯆꯪꯁꯤꯟꯃꯜꯂꯦꯅ ꯑꯦꯟꯂꯥꯔꯖ ꯍꯣꯜꯗꯣ ꯄꯨꯔꯥ ꯐꯣꯠꯆꯜꯂꯦ ꯔꯣ ꯑꯣꯏꯍꯜꯂꯒ ꯑꯗꯨꯒ ꯑꯅꯧꯕ ꯁꯥꯏꯠ ꯑꯃꯗ ꯍꯥꯞꯄꯦ ꯁꯤꯁꯦ ꯑꯦꯔꯥꯎꯟ ꯑꯦꯠꯂꯤꯁ 2-3 weeks ꯃꯨꯛ ꯊꯝꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯅꯥ ꯑꯃꯗ ꯁꯤꯟꯗꯣꯛꯄ ꯌꯥꯅꯤ ꯕꯦꯛ ꯁꯥꯏꯗꯇꯩꯁꯨ ꯐꯖꯅ ꯁ꯭ꯇꯤꯆ ꯇꯧꯈ꯭ꯔꯦ ꯁꯥꯔ